sangai ga tokenise ngasagi hojiki moi problem me amse madu amtang deal phajana tawsi haiba concept amte I phajana thamaning mi se displace to base sungya ya de displace to base government thinga bani haiba se government haine ba haidi moi gi lam da yum duragi hongdo honjin to iba do madu government na number 1 land kre protection piga da bane ba aduga mokhoina displace to na hoji displace to kre madu ta din number 1 moi ka do doino moi human rights moi gi ngak da bane government sina moi gi protection adigi moi se violence to be de ani subada discriminate to be de ai tongana leire mi tongana utpa to mena aru muda aru khailu bamna force return su ya de hana leire mi bham da peace like tana no sida halu December phong da halani kan hai hoji phauda moina hangadaba mafam da yung ju sa de peace su leite Manipur government Manipur police na buksang nga pham da noi chango en hai se masi ya de hai be sima khange cheng na lupa mari na leiro hawai na lupa ahum na leiro ising na lupa skim na leiro yumna lupa laamna saro laahumna saro noi sina dum silo kain haraga heta kusira se to ba madu da loriba decision loriba official sing do haiba paisa duna hingba ngambra madu da order thoiba do haiba sing do makoi ju madu gi paisa duna hingba ngamme do amtum utpiu madu da ne khoi ngarang moi saung dana kainoga thamjalami bodo masigi sina akhoi gi issue ma internet display person ma abdu gi mogi problem ma abdu hape thamjar bani ko matang da sangai festival gi gasai issue matang da lakanda makoi je sangai festival thing manate moi na harise sangai festival se moi yam pami moi na hai do lugu moi na haise internet display person gi resolve to dinga sangai festival to biganu haibne sangai festival du natte ba moi na harise sangai festival se anything to ba matam da suppose akhoi na mi ma halama leita matam da luhong phongdong ma tawna de awaba tawna de aduna mi wari ngai da adum ro to biganu namphura to biganu haiba appeal amane ba aduna maduga mari leina khibani aduga sangai festival da khoni yengdo sina government namphura suppose government is powerful ni anabukuma nata tawina tawbanga mani akhoi mukna baga mante security la ama thamga tawhini adu akhoi haiba yaba nate moi ngamgi di am ngamme ba ada tholi me da phajang rani moi police FIR pala pala tawda mi akhoi mi ba do sa ta hawdoi na mukna baga ngam da haidi taninga taninga leitabnina adu mokoi gi support phalla o mayam tholapa kansida government ki khandu se compromise haidi mi ese consensus haibo affected person mayam si unaba kari kai ge moyam chalaga unaraga si toksi mi ba ngakani mo yang wari bani unaraga noida akoina si toksi suppose moina internet display person mayam suppose crore tara haidena budget che crore tara gi budget che Imphal West, Imphal East, Bishnupur, adigi affected Manipur ki displaced person chura champur leiba mayam se da nakhoi mayam gi kana naba noi mayam silo ni haibani khangde kaino hadi makhoi da kana ga da internet displaced person da displaced dedicate tawraga tawba yabra ka bi concept makan ai se sum theory musum khochabani go hadi consensus ama lana ba khana ba se Manipur di irang thokpa si yang warabni na consensus ama lana ba tawba yabra habi kaino da wari sana ba kai ka gi internet displaced hadi suppose hanaki internally displaced person mayam sina makoina puthoiba chuklai adagi paisa hingna na lambi da makoina loi dedicate tawrani cultural kaino sisu moina loi silan gani ka haibagi concept ama hadi moi yaning tuja yanda ba sui ai sina yanaba yabagi formula yang ta nampu da tawbai muhutta masumaina wai sana ba se masine na phani nampu da tawba se wamale internet displaced person mayam tumra lambi da leba miduna thaban chongu yaroi ngau ne ba ado kangu na haini akoi cultural event tawi adu tawi ningol chapa poche loi khanai adu adagi amuk another concept ama lakpeni na Manipur gi economy yam down oiramni na theory amna mo haire sina group amno haire sina yam down oiramni na adi tourism da work tawba mapan dagi laiba adagi economy da khar lahuga da kana bakar lahuga da adagi madura work tawba Manipur hingiba mayam do makhoi sing su mating oi bayana banina to hamne kari kai gi have concept ama theory su makan ma su minjalai che adubu civil society mayam na haiba boy se sum yengu tardi ayamane janing da base male ba janing da base nabukuma wari sanaraga akhoi gi civil society mayam je wari sanaraga loi yabani civil society mu develop oi ba culture oi ba ima hoina ngang ngang ba mayam do ima mayam do unabiraga ima sini haina phajana wai sanabada nataga mun to honingdra kana kai toksige haina wai sanabado madura wai sanaba leitraba government haibado maduni akoina PR atte wari sanaba leiba haiduni government haidi mapa machaduna ai festival pamde na hairak pa matam da mapa duna thengmadamni wai sanagadamni mapi mapa leiba government ma khoi pami PR legera amal logera government si leite yade aduna
internet displaced person me angi issue che yam tuna resolve to biu mayum halan biu aduga moida pi ba hanaki order thoi me am do madu pa ba phok tali miu ba amada tawda bali chatnate India se economy da quite chakali ba aspiring country of world level manga the economy 30 greatest economy kai hai ba adana hairaga mi khara nising khara gi ramakta phajana yeng sharma ngan do kaino aduga masidi yam luwa am di lei ko namakuma makhoi gi sinataba ahal lamadu nataba moi gi future habam leiba moi macha masu me am do madu gi future se Manipur gi generation tangkhai ma mang bagi moi future generation ani hum mang ki bagi tanja do lei madu gi consideration jo khangna work to biu ha galusin